नॉर्थ ईस्ट की मफम खरादगी फगटखिबा अखोइगी गाड़ी फॉर्च्यूनर अहुम अदुगा लोइनना महिंद्रा थार अमदी टाटा सफारी हाइरिबा गाड़ी सिंग असिसु मखोइगी मचिंदगी हाइबदी वहंग पहंग तौबदगी फगटपा ngamkibani haiba wafam simasu condemn tawi tasengna hairiba hiram asida azmaluddin ge karigumba mari ama phau leinadi asigumba maral leitabada yumfam jaudaba maralama azmaluddin da thangjal laibase athuba matamda mari leinabo authority na haidi print media ge khuthangda sengdok pirakadabani Micham Amabu North East ta operate Touba Gari Huranba gang Khutpuni haina Maral Sirakpa Condemn tawi Gari gi che puhaudabadagi police na verification gi damakta pukhatluba court na fauba bail piraklaba Azmaluddin bu pauche kharada North East ta operate Touba Gari Huranba gang Khutpuni haina Micham amagi izat sok payaba mawongda pau sandorakiba yamna laibak thibani Micham amagi tungi punsida sok payaba mawongda siriba Maral asi yaningde mari leinaba singna atuba matamda sengdok piru haina Turel Ahanbi atau khong GP All Clubs Organization के convener MD Riyaz Sahana mari leinaba singda thamlakli wafama singa si Turel Ahanbi atau khong GP All Clubs Organization na sinduna Lilong Damda miyam gi mifama ma pangthoklaba matungda paugi mifam amada MD Riyaz Sahana fongdorakpani mahakna hai tha asigi kunithoi gi nungthil pung ama makhairam tarakpada Lilong atau khongdagi pusam Azmaluddin chahi kunnipan apokpa Haji Zameruddin mahaki thabak mafam HCRCDIC Lilong Bazar da atuba thabak amagidamakta chatki Thobal Commando gi DSP N Sadanandana luchingba team amana check tawrambadagi verification tawnaba pukhatki pawadu imung manungna tabadagi yumdagi gari gi che changsing adu puraga chatlubada makoina verification tawba ngamde SP na tawgadabani hairakhi nongalaga court na Maral leite haina bail pirakhrabani adubu pauche kharada mari leinadaba Maral kaya siduna pau phongbirakpa asi laibak thibani mahakasi anti social oiba thabak amataga mari leinadaba Michamni Imphal East District ki mafam kharada fagat-khiba Fortuner ahum Mahindra Thar ama Tata Safari hairiba gari sing asi makhoi anidagi hanglaga fagat-khibani haiba asi mahakamari amata leinadaba wafamni mahakti mahakna thokhiba Honda Dayogi che chang puhaudabadagi fagat-lubani haiki mahakna makata na hai SP Toubalama di lainga ki mari leinaba authority na anti-social element tingnaba paikhatlakpa thabak thauram khudingmak saugatuna lakli amadi taramna okli anti-social oiba thabak thauram sing tauba singbu Turel Ahanbi atau khong GP area gi club sing amadi organization singna saugatpa laite hainasu MD Riyaz na fongdorakhi atau khong mamang likai Youth and the Social Development Organization ki sanglenda Turel Ahanbi atau khong gram panchayat area gi akoi badal lairiba club organization sing gi oiba punbam famam pangthokki mifam asida maruaina Muhammad Azmaluddin son of Haji Zameruddin bu media kharada North East ta operate tauba gari Huranba gang khupu ama gari singa loinana pagat kre haina photo ga konana phonglakpa dugi matangda electronics amadi print media singi mangdo phang khara thamjari maruaina Muhammad Azmaluddin tang kunithoi thani sok lisingani kunmanga thang janumit chawrak nan nongthilgi pung ama khaimuk taba matam adwaida ngak thabak tauba HCRCDIC Lilong Bazar da athubagi thabak ama khak chatpa matamda hanana mafamduda check tawraga leiramba N Sadananda Singh DSP CDO na luchingba timamana mahaki gari gi che jaudi haiduna mahaku hajanduna aidi Lilong police station da pung ani gi adwaida pusallaga thammi matam sida mahaki family na pau phanglakpadagi mahaki mari leinaba Gari ki che chang document sing adu hairiba Lilong police station asida puraga submit tawi hairiba N Sadananda Singh DSP asida adubo mahakna verify tawba ngamde SP na verify tawgadabani haidana wafam che hairakna aidi mahakku accept tawbidana ahing do malaiki nongalaga mahakku court ta aidi FIR ama lokhatlaba matungda mahakku court ta puthokre court ta puthokpa matamda aidi mahakku hairiba honorable court nasu bail pibi rakre adugi matung nongalaga khanghaudana hairiba chefong haibadi pauche kharada hairiba Azmaluddin lasi hairiba gari Huranba gang khupu asigi gi kenoni haidana mahakku gari kharaga loinana fare haidana media gi kenosing lakre hairiba pauche kharada madubu ngasi Turel Ahanbi atau khong gram panchayat ki area da lairiba aidi club organization singi mihut singna hairiba ofam adu khoi yaningde madubu condemn tawi hairiba Azmaluddin hairiba gang khupu haibadi gari Huranba asiga karigumba iram ama phaugi mari leinade haidana
मीडिया की मांग थमजरी अदुगा लोइनना हाइरिबा इकाई खुमनजरिबा इखोगी थौबाल की एसपी अमदी मणिपुर की गवर्नमेंट अथॉरिटी ना एंटी सोशल ओइबा हाइबदी हुरान नत्रगा ड्रग की तोंगान तोंगान बे एंटी सोशल ओइबा एलिमेंट सिंग की थबक थोरम सिंग थिंगनबगी दमकता मधुबु फाब पुनबन तौब चंगचलप मिकुप्ता हाइरिबा तुरेल अहनबे तौखों ग्राम पंचायत एरिया दा लैरिबा क्लब ऑर्गेनाइजेशन सिंग असिना वेलकम तौई लोइना सपोर्ट तौगनी हाइरिबा सी कोइना दुगा लोइना हाइरिबा मिसक सिंग असि फाब मतमदा फजना इंक्वायरी तौबीरगा फजना स्टडी तौबीरगा हाइरिबा चेनरबा सिंगदो आइन गी ओइबा मतिक चाबा चेराक पीबा मतमदा कोइना सपोर्ट तौगनी अदुगा लोइना असिगुम मरान लैतबा अजमलुद्दीन द थंगजल लईबा एदि अजमलुद्दीन गुम्बा लांजदबा अमदा एदि छयदबा एदि आइन नसु यादबा अदुगा कोई मियामनसु पामदबा असिगुम्बा एदि सिजिलक मरान सेमदि कोइना तुंगकोइनसु कोइना सपोर्ट तौजरोय अदुगा लोइना नकल मदना हाइरिबा नॉर्थ ईस्ट की मफम खरादगी एदि फगतखिबा कोइगी गाड़ी फॉर्च्यूनर अहुम अदुगा लोइना महिंद्रा थार अमदी टाटा सफारी हाइरिबा गाड़ी सिंग असिसु मखोइगी मचिंदगी हाइबदी वहंग पोहंग तौबदगी फगत ngमखिबनी हाइबा वफम सिमसु कंडेम तौई तसेंगना हाइरिबा हिरम असिदा अजमलुद्दीन के करिगुंबा मरी अमा फौ लैनदि हाइबा वफम सिमसु मीडिया की मांग थमजरी अदुगा करिगुंबा असिगुंबा मराल लैतबदा युमफम जाउदबा मराल अमा अजमलुद्दीन द थंगजल लईबसे अथुबा मतमदा मरी लैनबो अथॉरिटी ना हाइदि प्रिंट मीडिया की खुथांगदा सेंगदोक पिरकदबनी हाइदना ngasi turel anbe tawkhong gp एरिया की क्लब ऑर्गेनाइज